appropriation bill number appropriation number 4 bill 2022 bill number 12 2022 masi sir ngaki matung masi soidna dum pass torani aisu sir government sibu sawacharibni ai amsu ai party member khudimok sir July ki tarik kun manga dagi hawre ngasi se 13 siba numini ai gi mamangda ngangbi giba honorable colleague MLA sing pukhat pi giba answer pi gi sing do I am ta repeat tok jeroi ai ngasi pukhat je sing se masi praja gi interest ni miyam gi interest ni house na budget session je chatharaga sugumba important part sing se nei na de haragadi praja section sing sina plug nai thai gra bai na khallaga ai ngasi ngangjabani already masi discuss toromaga de ngangjaram odimle aduna in hangai demand discussion am tana ngangjadana government sibu support to uni leijaraga ai ngaijabani du point sing chip pandaba yadaba tanja lakpade ai ngasi gi appropriation bill se no wangangjabani sa naibu matam pibigum ka thaga chirisa sare tentak na dum haijage query when question gi mongda sara koi gi han bada sara koi lamsi yek irol ai maitai me asi yam tuna day to day sida adong ngangna leirabani sir demand number 10 gi sir maitai me kisi hojik si mayam ihau lakpadagi manipur akoi gi mayam si phajana tamnare ayamba khangsu khangnare adu sir akoi gi maitai me ki oza recruitment to wasi makti tawdri aina khanje hoji hana lermo oza sing sida moi training sum pira to hon banatana sarkana mamang da 2013 da tet ama pangthoga around 4000 oza sing ama madrai da pass tore na koi leiki sa adui matung da 2016 da mu supplementary tet and hana 4000 ruga mu screening tawraga around 1700 kumba ma khan gi sa adana sar aina thamjening si iro ke si khwai maroi banina matai meki oza si lawgadagi pandam leibibra lawragadi karam kanda lei lawdoino lawrukpa taragadi ngasai tet pi ge pass to ge myo sing sida compulsory pm thokta bra sarkar ki kari policy program lege abdo maik sing na madu amutang sana takbi sar leibak miyam gi interest ni sar aina thamjari se sar ani siboda akoi gi aina ngarang ire pisan ji gi si akoi maitai phurupsina sanamai religion gi matang sida ina mo pukhatjabani masi makti sarai agenda ngasi gi sida agenda number 7 da akoi gi private resolution number 2 da koi colleague honorable MLA bom jana private member resolution khalame aduna honorable MLA amna agenda da yawgrabnina masi madai panjararoge masi mai ngangjaroge honorable MLA na issue si mana bani pukhatcha sunu sir sarade amana yamna maru oibani maru oibsi yam pikna dilongna ba sir sir khoi sports ki se demand number 25 ki sida nan ngangbi gi mayam su thoidokna pallamba udaba ada akhoina ni yam pamjaba sir manipur gi kang masana se sir masi ptv yum phom atari thoin leitaba aduga india su thoin chan manipur gi haugi bini sim khangnara bani sir polo masana kang masana se sir adu sir kang masana se even akhoi gi manipur university gi BA course to ko yawrabane syllabus ta ado sar akoi gi chaitharol kumbabada masi akoi gi maidingu ingtau leitong boi matamda akoi 102280 swaide hokto omena akoi adwain haibisa ado sar hojikti sarkar sina masi yokhat pa leitaba karimda tawdabadagi sa kang se muttore almost mut dong leire matamam da kaisam tong da leramba khabam lakpa manto kang sanagidre ayamba kang si musale sar da handa ki sports ki budget ta su sar budget provision je amta yawdabra ne khanjai sa adana kang si sarkar purap neglect to biri se karigino masi ko yokhachi ara masi tangai phadana kang gi su budget reflect to bi hai phom se masim dang honorable sir en pungsin chinjari sir mathang da koi yamna maruiba
medical health and family welfare service ki demand of 11 sir Manipur ki almost in every locality honorable MLA ma'am na su mai kendra da